ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯅꯥꯍꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛ ꯅꯨꯄꯤ 2 ꯂꯣꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯏꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯍꯜꯒꯤ ꯃꯃꯥꯅ ꯑꯁꯪꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯑꯗꯨꯅ ꯁꯅꯥꯍꯜꯅ ꯑꯁꯪꯕꯤꯕꯨ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯏꯪꯕꯤ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯪꯕꯤꯅ ꯑꯏꯪꯕꯤ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ, ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯏ, ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯏꯪꯕꯤꯗꯤ ꯏꯪ ꯇꯞꯆꯩ, ꯃꯆꯦꯅ ꯉꯥꯡꯕꯗ ꯅꯣꯡꯃꯗ ꯆꯤꯟ ꯍꯪꯀꯠꯅ ꯈꯨꯝꯂꯝꯗꯦ꯫ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯐꯤꯔꯣꯜꯃꯛꯇ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯑꯏꯪꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯩ ꯑꯏꯪꯕꯤ, ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯨ, ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ꯫" ꯑꯏꯪꯕꯤꯅ ꯇꯞꯅ, "ꯏꯆꯦ, ꯉꯥꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯊꯣꯡꯉꯁꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯏꯟꯁꯥꯡ ꯂꯣꯏꯔꯤ." "ꯍꯩ, ꯏꯟꯁꯥꯡ ꯂꯣꯏꯕ ꯂꯣꯏꯗꯕ ꯑꯩ ꯀꯩꯝ ꯈꯪꯗꯦ, ꯑꯩꯅ ꯊꯣꯡꯉꯨ ꯍꯥꯏꯕ ꯏꯟꯁꯥꯡ ꯊꯣꯡꯒꯗꯕꯅꯤ." "ꯍꯣꯏ ꯏꯆꯦ, ꯑꯩ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯨꯔꯒꯦ, ꯑꯗꯨꯒ ꯊꯣꯡꯅꯅꯕ." ꯑꯁꯪꯕꯤꯗꯨ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯏꯪꯕꯤꯁꯨ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯝꯃꯤ꯫ ꯉꯥ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯑꯁꯪꯕꯤꯗꯨ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ꯫ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯆꯦꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯑꯏꯪꯕꯤꯗꯨ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ, "ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯁꯤꯗ ꯂꯩꯔꯤꯕ ꯐꯤ ꯃꯌꯥꯝ ꯑꯁꯦ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯁꯨꯗꯣꯛꯀꯗꯕꯅꯤ." "ꯍꯣꯏ ꯏꯆꯦ, ꯑꯩ ꯁꯨꯔꯨꯔꯒꯦ." ꯑꯁꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯑꯏꯪꯕꯤꯁꯨ ꯐꯤꯌꯥꯝꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯈꯔꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯏꯪꯕꯤ ꯎꯕꯗ ꯃꯧ ꯑꯃꯅ, "ꯏꯆꯦ ꯑꯏꯪꯕꯤ, ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯣ?" "ꯍꯣꯏ, ꯐꯤ ꯈꯔ ꯁꯨꯒꯦ ꯇꯧꯕꯅꯤ." "ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯁꯤ ꯂꯥꯛꯑꯣ." "ꯏꯆꯦ ꯑꯏꯪꯕꯤ, ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯁꯨꯔꯗꯤꯅꯦ ꯑꯋꯥꯕꯒ ꯂꯣꯏ ꯀꯥꯎꯗꯣꯏꯖꯥꯅꯤ ꯅꯣꯛꯄꯗ." ꯑꯏꯪꯕꯤꯁꯨ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯤꯗꯨ ꯁꯨꯔꯝꯃꯤ꯫ ꯃꯧ ꯑꯃꯅ, "ꯏꯆꯦ ꯑꯏꯪꯕꯤ, ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ?" "ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ." "ꯍꯩꯃꯥ, ꯌꯥꯝ ꯊꯦꯡꯉꯤꯅ." "ꯏꯆꯦ, ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯃꯛꯇꯧꯔꯦ." "ꯐꯤꯁꯦ ꯀꯪꯍꯧꯔꯔꯣꯏꯅ ꯁꯤ ꯍꯥꯟꯅ ꯁꯨꯗꯣꯛꯂꯒ ꯀꯣꯟꯅ ꯆꯥꯔꯒꯦ ꯇꯧꯕꯅꯤ." "ꯏꯆꯦ, ꯆꯥꯕ ꯊꯛꯄ ꯃꯇꯝ ナꯏꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤꯀꯣ." "ꯑꯗꯣ, ꯑꯁꯪꯕꯤꯗꯤ ꯅꯣꯡꯃꯗ ꯐꯤ ꯁꯨꯕꯁꯨ ꯎꯗꯦ, ꯃꯥꯗꯤ ꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ?" "ꯑꯩꯗꯤ ꯏꯆꯦ ꯑꯁꯪꯕꯤꯗꯣ ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯝꯇ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ." "ꯇꯧꯏꯗ, ꯌꯨꯝꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯏꯆꯦꯅ ꯇꯧꯕ ꯉꯥꯛꯇꯅꯤ." ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨꯒ ꯑꯏꯪꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯏꯪꯕꯤꯅ ꯐꯤ ꯁꯨꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤꯁꯤꯡ ꯑꯗꯨ ꯐꯧꯗꯣꯛꯂꯝꯂꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯆꯥꯛꯈꯨꯝ ꯑꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯏꯪꯕꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯐꯨꯗ ꯐꯥꯛꯂꯨꯕꯗꯗꯤ ꯆꯐꯨ ꯑꯗꯨꯗ ꯆꯥꯛ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯁꯪꯕꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯏꯪꯕꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯁꯦꯡꯖꯤꯜꯂꯝꯂꯦ, ꯑꯗꯨꯒ ꯀꯣꯜ ꯂꯨꯈꯥꯛ ꯑꯗꯨ ꯐꯦꯡꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯏꯪꯕꯤꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯄꯥꯟꯗꯒꯤ ꯑꯁꯪꯕꯤꯅ ꯑꯏꯪꯕꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯏꯪꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯆꯦ?" "ꯍꯥꯏ, ꯅꯪꯕꯨ ꯏꯃꯨꯡꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯁꯨꯃꯥꯡ ꯃꯥꯡꯒꯣꯟ ꯆꯥꯏꯔꯤꯁꯤꯡꯁꯦ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯣ? ꯅꯪ ꯌꯥꯝ ꯊꯨꯅ ꯋꯥꯏ ꯁꯤꯠꯆꯤꯜꯂꯨ." "ꯍꯣꯏ, ꯑꯩ ꯁꯤꯠꯆꯜꯂꯒꯦ." ꯑꯏꯪꯕꯤꯅ ꯋꯥꯏ ꯁꯤꯠꯆꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯁꯪꯕꯤꯗꯤ ꯇꯨꯝꯕ ꯌꯥꯕ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯑꯏꯪꯕꯤ ꯃꯇꯣꯝꯇꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯁꯅꯥꯍꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕꯗ ꯑꯁꯪꯕꯤꯗꯨ ꯃꯈꯣꯜ ꯅꯧꯊꯁꯟꯅꯗꯨꯅ, "ꯅꯨꯄꯥ, ꯍꯟꯕꯤꯔꯛꯑꯕꯣ? ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯊꯣꯛꯂꯨꯒꯦ, ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯍꯜ ꯑꯁꯪꯕꯤꯗ ꯌꯦꯡꯗꯨꯅ, "ꯑꯩꯈꯣꯏ ꯆꯥꯛꯇꯤ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ ꯅꯨꯄꯤ?" "ꯆꯥꯛꯇꯤ ꯏꯅꯥꯎꯅ ꯊꯣꯡꯕ ꯍꯧꯍꯧꯔꯤ꯫ ꯑꯗꯨ ꯅꯨꯄꯥ, ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯝꯇ ꯁꯥꯕꯤꯌꯨ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧ ꯑꯆꯧꯕ ꯂꯩ, ꯑꯩꯒꯤꯁꯤꯒꯤ ꯂꯤꯛ ꯃꯔꯤ ꯃꯆꯥꯁꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯗꯤ ꯑꯝꯇ ꯂꯩꯇꯦ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯅꯨꯄꯤ, ꯍꯟꯗꯛꯇꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ, ꯃꯊꯪ ꯊꯥꯗ ꯁꯦꯜ ꯈꯔ ꯐꯪꯅꯤꯡꯉꯥꯏ ꯂꯩ꯫ ꯃꯗꯨꯒꯤ ꯁꯦꯜ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯅꯪꯒꯤꯒ ꯅꯅꯥꯎ ꯅꯨꯄꯤꯒꯤꯒ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃꯃꯝꯗꯤ ꯁꯥꯕꯤꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ." ꯑꯁꯪꯕꯤ ꯃꯆꯤꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯇꯨꯅ, "ꯀꯔꯤꯒꯤ ꯏꯅꯥꯎꯒꯤ ꯁꯥꯗꯣꯏꯕ? ꯃꯥꯗꯤ ꯌꯨꯝꯗꯒꯤꯁꯨ ꯆꯠꯊꯣꯛꯄ ꯅꯠꯇꯦ." "ꯅꯨꯄꯤ, ꯅꯪꯒꯤ ꯁꯥꯔꯒ ꯃꯥꯒꯤ ꯁꯥꯗꯕꯗꯣ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ, ꯁꯥꯔꯕꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯅ ꯁꯥꯒꯗꯕꯅꯤ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯏꯪꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯅꯨꯄꯥ, ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯄꯤꯔꯣ, ꯆꯥꯛꯁꯨ ꯂꯣꯏꯔꯛꯏ, ꯆꯥꯛ ꯊꯤꯅꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ, ꯊꯤꯔꯝꯃꯣ ꯀꯨꯏꯔꯣꯏ."
Asumna numituma chak ising chaduna pothanarami. Matam khara laibaga asangbidu tha leplami. Asangbina tha lepa ikui kuidana ayingbisu tha leplami. Asangbidi ayingbina tha leple tabada yamna sauninglammi. Asangbi wakhalda asumna khalli. Masina aingonda yetpase. Icha pokpo phau he yetlida. Mana miroliba angangse nupi oina poklabadi phakranida. Aduga aina miroliba angang asina nupa oina poklaba. Adu oirabadi leiriba lanthum pumbase aigi loina oirani. Asangbi adomna wakhal khanduna leiringai ayingbido asangbi kada lakduna. Iche ngasidi yumda ngakta chaluge imado masangamde haiduna paula ame. Noina ma masangamdraga kaidorage. Ai thabak chatoini. Yum sangnaba mi laite. Aduna nang chatpa yaroi. Yum sangamgadabani. Iche kuirui ngahaktani. Heminai nubi nang naigi chinthakta yamna khumningbro. Aina chatpa yaroi hairadi yaroi. Chalamdai sida nasakto uraga daw yaroi. Imung changkhur chalo. Ayingbido kariso haibadi ngamda imungda changkhirami. Asangbido keraga mafi phasaba setuna chatkirami. Asumna matam asum haukibana asangbido makumatha suraduna angang unabi amaibi amana machanupi ama unarami. Sanahaldo machanupi ama phangsaba aduda yamna haraurami. Ayingbisu yamna haraujarami. Sanahalna machanupi adugi maming Thoisana haina kaurami. Asangbido mana nupi poklabanina ayingbina machanupa poklabadi leiriba lanthum pumba angang adugi oikrani khanbada leifam khanglamde. Angangi ningtha sunanaba asangbi mapamdagi mi amata laklamde. Angangi ningtha pumba tha yamlabi ayingbina surami. Machegi seba su taurami. Asangbina tha ahum subaga ayingbido angang unabi amaibina machanupi ama unarami. Asangbidi ayingbido nupa pokche haiduna yamna haraurami. Sanahaldi machanupi amaga phangsare tabada yamna haraujarami. Sanahalna machanupi adugi maming Thoinu haina nungsina kaurami. Ayingbidi angang unaba nonganbaga angang ningtha adu mana surami. Asangbina hanna phawba hek yengbiramde. Sanahalso ayingbigi mateng pangbirami. Madu ubada asangbido yamna sauninglammi. Asumna matam khara haukre. Asangbigi machanupi Thoisana yamna kapkalli lekai mina su Thoisana bu lawbiramde. Ayingbigi machanupi Thoinudi lekai gi mina yamna nungsinarami. Ngaihakta yumda leiramde amana amukpu taurami. Madu ubada asangbidi khoidau thillammi. Nongma ayingbina mache asangbida. Iche angang simda paibiramuba. Horingi chingchara laite. Ai kaidagi phawkita khaigi. Hey, nangi na chadubu aingoda laukaina. Aigi japamni se nangami tu udro ha. Tanjadu da mau ani khak Thoinubu lawba laklami. Iche ayingbi Thoinubu tumlibro. Aikoi se Thoinu uningman kiduna laklibani. Mau amana. Haima, Thoinudi tumjini he. Aikoi ubada noise yengu. Kayada nungsirino. Iche ayingbi nangi phaw khaigadabado khairo. Thoinu se aikoi pukhrage. Asi haiduna mau ani duna Thoinubu puduna chatkirami. Asangbidi magi machada hanna yenglamdabida chatkiba aduda yamna sauninglammi. Asangbi sauna. Laikai se mathau leitaba mau yamna leire. Mayumda macha senaraga leigidi haidadana. Migi angang loba kaisu lai. Yengningdabana mitse nare. Ayingbidi phaw khaiba kaida kakre. Asangbidi isau langduna leire. Matamna asum haukibana asangbidu yamna kananaduna leirami. Sanahalna amaibi kaya kauduna yenghalabasu phaba kauba leiramde. Asangbidu taibangpal thadokirami. Asangbi laitrabada ayingbina macha anibu yengsilami. Aduba asangbi laitaba chahi onjingaida ayingbidu layong khangdaba laina amana nabadagi taibangpal thadokirami. Khulgi ahal kharana asumna hainarami. Asangbi laitabagi jatra hunbada soidanane amuk nongno hunkhibani. Jatra anirak suno hunbase phatte. Ahumlak sugali haina hainaribani. Aduna thabak tawbada cheksinna soidanaba cheksinna taw hairibani. Aisu asangbi laitabagi jatra hunbado aisu yawi. Jatra hunba adu soidana amuk nongno hulibani. Sanahalse macha apikpa anisiga phanadi wagadawri tawrise. Asumna ahalsing adu wari sarami. Somna mausing aduna asumna wari sanarami. Sanahalse mahi mayayano kalamgani. Aduna oiramgani. Mangonda laiba nupi anina manung matam chadana laikhidribase. Lai taba mi taba kaina yamna laibani. Sanahalse lai oiramgani. Magi nupi anido mana chaba soidana oiramgani. Mau amana
ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯁꯪꯕꯤꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯕꯗ ꯁꯣꯏꯈꯤ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯝꯃꯤ ꯁꯅꯥꯍꯜ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯥꯅ ꯁꯦꯟꯅꯔꯝꯃꯤ ꯃꯤꯅ ꯁꯅꯥꯍꯜꯕꯨ ꯅꯨꯄꯤ ꯊꯤꯅꯅꯕ ꯍꯥꯏꯔꯕꯁꯨ ꯁꯅꯥꯍꯜꯅ ꯌꯥꯔꯝꯗꯦ ꯁꯅꯥꯍꯜꯅ ꯌꯥꯝꯅ ꯋꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯝꯃꯤ ꯊꯣꯏꯁꯅꯥꯒ ꯊꯣꯏꯅꯨꯒꯁꯨ ꯆꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯃꯃꯥ ꯂꯧꯔꯝꯃꯤ ꯃꯕꯨꯛ ꯀꯌꯥ ꯐꯠꯂꯝꯗꯦ ꯊꯣꯏꯁꯅꯥꯅ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯃꯥꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ ꯊꯣꯏꯅꯨꯅ ꯃꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯃꯆꯦꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯊꯣꯏꯅꯨꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃ ꯊꯣꯏꯁꯅꯥꯗꯣ ꯃꯈꯣꯏ ꯈꯨꯜꯒꯤ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯝꯃꯤ ꯊꯦꯝꯕꯨꯡ ꯑꯁꯤ ꯌꯥꯝꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯆꯤꯜ ꯃꯅꯥꯎꯁꯨ ꯌꯥꯝꯅ ꯌꯥꯝꯂꯝꯃꯤ ꯁꯅꯥꯍꯜꯁꯨ ꯃꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯣꯏꯁꯅꯥꯒ ꯊꯦꯝꯕꯨꯡꯒ ꯂꯨꯍꯣꯡꯂꯝꯃꯤ ꯊꯣꯏꯁꯅꯥꯗꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯇꯨꯝꯕꯒ ꯆꯥꯕꯒꯇ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥ ꯁꯈꯤꯗꯨ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ ꯁꯈꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯁꯈꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯏꯆꯥ ꯐꯪꯉꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯏꯆꯥ ꯑꯃ ꯍꯦꯛ ꯄꯣꯛꯂꯨꯔꯦ ꯃꯧ ꯂꯥꯛꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯧꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯃꯁꯥꯅ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛ ꯐꯥꯎꯕ ꯍꯦꯛ ꯐꯦꯡꯅꯤꯡꯗꯦ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕꯒ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣꯅꯦ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯈꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯊꯣꯏꯁꯅꯥ ꯇꯥꯔꯝꯃꯤ ꯊꯣꯏꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕꯗꯒꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯣ ꯏꯕꯦꯝꯃ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ ꯃꯄꯨꯗꯣ ꯑꯣꯏꯅꯤꯡꯂꯕꯗꯤ ꯅꯄꯥ ꯑꯃꯗꯨꯗ ꯂꯩꯔꯒ ꯑꯣꯏꯔꯨꯔꯣ ꯁꯤꯗꯗꯤ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯄ ꯇꯝꯃꯨ ꯑꯇꯩ ꯃꯧꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯅꯃꯤꯠ ꯑꯗꯨ ꯎꯗꯕ꯭ꯔꯣ ꯊꯣꯏꯁꯅꯥ ꯁꯥꯎꯅ ꯃꯁꯤꯒꯤ ꯍꯟꯅꯨꯕꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯒꯗꯧꯔꯤ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯐꯣꯏꯗꯠꯀꯅꯤꯀꯣ ꯁꯈꯤ ꯈ꯭ꯋꯥꯡꯖꯦꯠ ꯀꯟꯅ ꯁꯦꯠꯇꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯣꯏꯔꯨ ꯂꯥꯛꯑꯣꯅꯦ ꯊꯣꯏꯁꯅꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯈꯤꯅ ꯑꯣꯏꯅ ꯊꯣꯏꯁꯅꯥꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯊꯣꯏꯁꯅꯥꯗꯨ ꯃꯅꯦꯝꯅ ꯃꯁꯝ ꯐꯣꯏꯕ ꯑꯗꯨꯗ ꯅꯥꯔꯗꯨꯅ ꯂꯥꯎꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯈꯤꯒꯤ ꯅꯨꯄꯥ ꯏꯕꯣꯇꯣꯟꯁꯨ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯈꯔ ꯈꯠꯅꯔꯗꯤ ꯌꯥꯔꯦꯅꯦ ꯅꯣꯏꯕꯣ ꯂꯩꯀꯥꯏ ꯃꯤꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯅꯃꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯏꯀꯥꯏꯗꯕ꯭ꯔꯣ ꯁꯈꯤꯗꯨ ꯃꯃꯧꯒꯤ ꯃꯁꯝ ꯐꯣꯏꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯈꯣꯗꯅ ꯌꯥꯝꯅ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯅꯪꯅꯁꯨ ꯁꯈꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕꯒꯁꯨ ꯍꯧꯕ ꯁꯥꯔꯗꯅ ꯊꯣꯏꯁꯅꯥ ꯀꯞꯇꯨꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯃꯤꯒꯤ ꯃꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯅꯦ ꯈꯪꯅꯤꯕ ꯉꯁꯤ ꯅꯆꯥꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ ꯂꯥꯟ ꯇꯧꯍꯟꯒꯦꯕ ꯑꯩ ꯌꯥꯔꯦ ꯇꯣ ꯅꯈꯣꯏꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯊꯣꯏꯁꯅꯥꯗꯨ ꯀꯞꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥ ꯀꯔꯤꯒꯤ ꯅꯃꯧ ꯑꯁꯤꯒꯤ ꯃꯁꯝ ꯐꯣꯏꯕꯤꯔꯨꯔꯤꯕꯅꯣ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯐꯖꯅ ꯉꯥꯡꯅꯕꯗ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯃꯧ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯊꯣꯏꯁꯅꯥꯗꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯦ ꯏꯕꯣꯇꯣꯟꯅ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯇꯣꯏꯗꯨꯅ ꯕꯥꯖꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯀꯤꯔꯦ ꯑꯗꯨꯅ ꯏꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯁꯅꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯁꯈꯤꯅ ꯃꯣꯏ ꯃꯄꯥ ꯈꯥꯝꯃꯨꯅꯨ ꯆꯠꯅꯤꯡꯉꯒ ꯆꯠꯆꯈꯤꯁꯅꯨ ꯃꯄꯥꯝꯗ ꯃꯥꯏꯅ ꯂꯩꯖꯔꯨꯔꯁꯅꯤ ꯃꯥ ꯂꯩꯇ꯭ꯔꯒꯅꯅꯦ ꯊꯕꯛ ꯍꯦꯟꯅ ꯀꯣꯝꯃꯅꯤ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯒ ꯁꯈꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯣꯏꯁꯅꯥꯗꯨ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ ꯕꯥꯕꯥ ꯅꯆꯥ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯍꯟꯕ ꯉꯝꯃꯔꯣꯏ ꯑꯩꯕꯨ ꯌꯥꯝꯅ ꯎꯠꯄꯤ ꯃꯈꯣꯏꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯗꯨꯅ ꯅꯐꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯅꯤ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯕꯅꯤ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯤ ꯏꯕꯦꯝꯃ ꯑꯍꯜꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯃꯈꯣꯏꯅ ꯐꯅ ꯉꯥꯡꯖꯩꯔꯕꯁꯨ ꯃꯈꯣꯏꯒ ꯃꯥꯟꯅꯔꯣꯏꯗꯕꯅꯤ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯅꯪꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯄꯥꯕꯒꯤꯁꯦ ꯅꯆꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯍꯩ ꯏꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤ ꯕꯥꯕꯥ ꯑꯩꯗꯤ ꯈꯪꯗꯦ
ꯑꯩꯗꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯃꯔꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯃꯀꯨ ꯎꯕꯗ ꯈꯨꯔꯨꯝꯂꯝꯃꯤ ꯁꯅꯥꯍꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯏꯁꯅꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯗꯤ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯊꯣꯏꯁꯅꯥ ꯊꯦꯝꯕꯨꯡꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯣ ꯅꯈꯣꯏ ꯅꯃꯥꯗꯨꯅ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯤꯕꯅꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯕ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯗꯕꯅꯤ ꯅꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯁꯅꯥꯒ ꯊꯦꯝꯕꯨꯡꯒꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯊꯣꯏꯅꯨꯅ ꯇꯧꯔꯝꯃꯤ ꯊꯣꯏꯁꯅꯥꯒ ꯊꯦꯝꯕꯨꯡꯒꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯣꯠꯄ ꯐꯥꯎꯕ ꯊꯣꯏꯅꯨꯅ ꯁꯨꯔꯝꯃꯤ ꯁꯅꯥꯍꯜꯁꯨ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯧꯕꯨꯛ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯃꯀꯨꯅ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨ ꯊꯦꯝꯕꯨꯡ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ ꯁꯅꯥꯍꯜꯗꯨ ꯂꯧꯕꯨꯛꯇ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯁꯨ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯀꯨ ꯎꯕꯗ ꯕꯥꯖꯤꯌꯥ ꯂꯧꯕꯨꯛꯇ ꯆꯠꯂꯨꯏꯔꯣ ꯅꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯂꯧꯕꯨꯛꯇ ꯆꯠꯄ ꯇꯥꯕꯅꯤ ꯊꯦꯝꯕꯨꯡꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯂꯩꯅ ꯊꯕꯛ ꯁꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯕꯥꯖꯤ ꯂꯩꯇ꯭ꯔꯕꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯁꯛꯁꯨ ꯂꯥꯛꯂꯝꯃꯤ ꯁꯅꯥꯍꯜ ꯄꯤꯁꯛ ꯎꯕꯗ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯇꯥꯎꯅ ꯑꯩꯒꯤꯗ ꯂꯦꯡꯉꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯇꯥꯎ ꯑꯩꯁꯦ ꯏꯇꯥꯎꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯇꯥꯎꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕꯕꯣ ꯏꯇꯥꯎ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯏꯆꯥ ꯊꯣꯏꯅꯨꯁꯦ ꯃꯃꯧ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯏꯇꯥꯎ ꯏꯆꯥ ꯊꯣꯏꯅꯨꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯧꯒ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅ ꯑꯩꯅ ꯀꯜꯂꯤꯉꯩꯗ ꯏꯆꯥ ꯊꯣꯏꯅꯨꯒꯤ ꯃꯐꯝ ꯑꯃ ꯈꯪꯂꯕꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯒꯗꯕꯅꯤ ꯊꯦꯝꯕꯨꯡꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯊꯣꯏꯅꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯇꯧꯗꯣꯏꯕ ꯑꯗꯨꯅꯤ ꯅꯨꯄꯥ ꯂꯨꯍꯣꯡꯕꯁꯤ ꯊꯤꯡꯗꯕ ꯌꯥꯗꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯥꯕꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯣꯏꯅꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯆꯨꯝꯃꯦ ꯏꯄꯥꯅ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯦ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯒꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤ ꯂꯨꯍꯣꯡꯗꯣꯏꯅꯣ ꯂꯩꯔꯝꯕ ꯁꯦꯜꯁꯤꯡꯁꯨ ꯑꯩ ꯂꯨꯍꯣꯡꯕꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯂꯧ ꯑꯃ ꯌꯣꯜꯂꯒ ꯍꯣꯡꯂꯒ ꯂꯣꯏꯔꯦ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯗꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏ ꯃꯌꯨꯝ ꯃꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏ ꯕꯥꯕꯥ ꯂꯧ ꯌꯣꯟꯕꯗꯤ ꯌꯥꯔꯣꯏꯗ ꯀꯩꯒꯤ ꯂꯧ ꯌꯣꯟꯗꯣꯏꯅꯣ ꯍꯩ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯅꯅꯥꯎ ꯑꯁꯤꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯊꯣꯏꯅꯨ ꯃꯄꯥ ꯎꯕꯗ ꯕꯥꯕꯥ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯁꯣꯟꯊꯅ ꯎꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯄꯥꯕ ꯂꯧꯕꯨꯛꯇ ꯆꯠꯄꯤꯔꯅꯨ ꯂꯧꯕꯨꯛꯇꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯏꯄꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯩꯔꯨꯕꯒꯤꯅꯤ ꯅꯨꯃꯤꯗꯥꯡ ꯌꯦꯟꯁꯥꯡꯗꯤ ꯂꯩꯔꯕ꯭ꯔꯣ ꯕꯥꯕꯥ ꯉꯁꯥꯏ ꯂꯧꯈꯣꯡꯗ ꯏꯟ ꯆꯤꯡꯕꯗ ꯉꯁꯥꯡ ꯈꯔ ꯐꯔꯦ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯍꯣꯏ ꯊꯣꯡꯖꯤꯜꯂꯨ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡ ꯆꯪꯈꯤ ꯊꯦꯝꯕꯨꯡꯒ ꯊꯣꯏꯁꯅꯥꯒꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯋꯥ ꯇꯥꯅꯔꯤ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯊꯣꯏꯁꯅꯥ ꯆꯥꯛ ꯇꯣꯛꯄꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯁꯦꯡꯖꯤꯜꯂꯝꯃꯤ ꯁꯅꯥꯍꯜ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯀꯣꯟꯗꯣ ꯍꯌꯦꯡ ꯐꯦꯡꯉꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯏꯆꯥ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯋꯥꯗꯦ ꯕꯥꯕꯥ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯂꯨꯈꯥꯛ ꯅꯝꯁꯤꯜꯂꯒ ꯊꯝꯕꯁꯦ ꯇꯧꯍꯩꯗꯦ ꯍꯥꯏ ꯐꯦꯡꯗꯣꯛꯑꯝꯃꯒꯦ ꯏꯄꯥ ꯉꯥꯏꯕꯤꯌꯨꯔꯣ ꯅꯪꯕꯨ ꯀꯤꯕ꯭ꯔꯣ ꯀꯤꯗꯤꯌꯦ ꯕꯥꯕꯥ ꯄꯣꯊꯥꯔꯨꯔꯣ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕꯒꯤ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯅꯤ ꯅꯪꯅ ꯀꯤꯗꯦ ꯍꯥꯏꯔꯕꯅꯤꯅ ꯏꯄꯥꯁꯨ ꯄꯣꯊꯥꯔꯨꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜꯗꯨ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯀꯣꯟꯁꯤꯡ ꯑꯗꯨ ꯐꯦꯡꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯊꯦꯝꯕꯨꯡꯒ ꯊꯣꯏꯁꯅꯥꯒꯗꯤ ꯋꯥꯔꯤ ꯈꯟꯅꯔꯤ ꯊꯦꯝꯕꯨꯡꯅ ꯅꯨꯄꯤ ꯊꯣꯏꯅꯨ ꯂꯨꯍꯣꯡꯕꯗ ꯂꯧ ꯌꯣꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯂꯩꯍꯧꯔꯔꯣꯏ ꯄꯥꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯁꯦ ꯊꯤꯡꯂꯨꯕꯁꯨ ꯌꯥꯔꯣꯏ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯅꯨꯄꯥ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯊꯣꯏꯅꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯌꯦꯠꯇꯨꯅ ꯂꯥꯛꯂꯕꯅꯤ ꯄꯥꯕꯅꯁꯨ ꯑꯩꯉꯣꯟꯗꯒꯤ ꯊꯣꯏꯅꯨꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯏ ꯑꯩꯕꯨꯅ ꯄꯣꯛꯇꯕ ꯃꯆꯥ ꯑꯃꯒꯨꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯑꯩꯅ ꯎꯅꯤꯡꯂꯤꯕꯁꯦ ꯊꯣꯏꯅꯨꯅ ꯋꯥꯅ ꯂꯦꯟꯕ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯕꯥꯖꯤꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ ꯃꯗꯨ ꯑꯣꯏꯔꯗꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯣꯏ ꯑꯣꯏꯔꯅꯤ ꯅꯨꯄꯥ
ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯤ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯦ ꯉꯁꯤ ꯑꯍꯤꯡ ꯄꯥꯡꯊꯣꯛꯑꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯁꯅꯥꯍꯜꯕꯨ ꯃꯣꯟꯅ ꯃꯦꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯁꯅꯥꯍꯜ ꯁꯤꯔꯦ ꯈꯪꯂꯕꯗ ꯃꯣꯏꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯌꯨꯛꯅꯤ ꯊꯣꯏꯅꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯣꯏꯅꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯇꯥ ꯉꯟꯇꯥꯅ ꯍꯧꯒꯠꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯁꯤꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯩ ꯑꯃꯨꯛꯇ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨꯗꯨ ꯃꯄꯥꯒꯤ ꯀꯥꯗ ꯃꯄꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ ꯄꯥꯕꯥ ꯄꯥꯕꯥ ꯀꯧꯕ ꯇꯥꯗꯕꯗꯨꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ ꯊꯣꯏꯅꯨꯗꯨ ꯄꯥꯈꯠꯅ ꯃꯆꯦꯕꯨ ꯀꯧꯔꯝꯃꯤ ꯏꯆꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯍꯧꯗꯣꯛꯄ ꯇꯥꯗꯤꯌꯦ ꯏꯆꯦ ꯊꯣꯏꯅꯨꯅ ꯂꯥꯎꯔꯤꯕꯗꯨ ꯊꯦꯝꯕꯨꯡꯒ ꯊꯣꯏꯁꯅꯥꯒꯁꯨ ꯇꯥꯔꯝꯃꯤ ꯊꯣꯏꯁꯅꯥꯒ ꯊꯦꯝꯕꯨꯡꯒꯗꯨ ꯆꯪꯂꯛꯇꯨꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯄꯥꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯄꯥꯕꯁꯦ ꯑꯩꯅ ꯍꯧꯗꯣꯛꯄ ꯇꯥꯗꯤꯌꯦ ꯅꯪꯅ ꯐꯖꯅ ꯇꯥꯅꯅꯕ ꯍꯧꯗꯣꯛꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯍꯧꯗꯣꯛꯀꯦꯁꯦ ꯄꯥꯕꯥ ꯄꯥꯕꯥ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯂꯣ ꯄꯥꯕꯥ ꯊꯣꯏꯁꯅꯥꯁꯨ ꯃꯄꯥꯕꯨ ꯍꯧꯗꯣꯛꯁꯟꯅꯔꯝꯃꯤ ꯊꯣꯏꯁꯅꯥ ꯀꯞꯁꯤꯟꯅꯗꯨꯅ ꯄꯥꯕꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯕ ꯅꯪ ꯆꯠꯂꯕ꯭ꯔꯣ ꯊꯦꯝꯕꯨꯡꯁꯨ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯞꯁꯤꯟꯅꯔꯝꯃꯤ ꯕꯥꯖꯤ ꯀꯩꯅꯣ ꯕꯥꯖꯤꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯑꯩ ꯀꯅꯥꯗ ꯕꯥꯖꯤ ꯀꯧꯗꯣꯏꯅꯣ ꯕꯥꯖꯤ ꯂꯩꯇ꯭ꯔꯕꯁꯨ ꯕꯥꯖꯤꯅ ꯊꯅꯝꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯅꯌꯥꯅ ꯉꯥꯛ ꯁꯦꯟꯒꯅꯤꯌꯦ ꯕꯥꯖꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯔꯝꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯪꯕ ꯆꯪꯂꯛꯏ ꯊꯣꯏꯅꯨꯗꯤ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯊꯣꯏꯁꯅꯥꯒ ꯊꯦꯝꯕꯨꯡꯒ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯀꯞꯁꯤꯟꯅꯔꯝꯃꯤ ꯃꯧ ꯑꯃꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯣꯏꯁꯅꯥꯒ ꯃꯥꯒꯤ ꯅꯨꯄꯥꯒꯅ ꯀꯞꯄꯤꯁꯦ ꯇꯧꯁꯤꯟꯅꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯀꯞꯄꯤꯅꯦꯅ ꯇꯧꯔꯤꯁꯦ ꯄꯤꯕꯨ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯊꯣꯏꯅꯨꯅ ꯀꯞꯄꯁꯤꯗꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯀꯞꯀꯦ ꯇꯧꯏ ꯑꯅꯤꯁꯤꯅ ꯀꯞꯄꯁꯦ ꯎꯔꯒ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯏ ꯑꯁꯨꯝꯅ ꯁꯅꯥꯍꯜꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯊꯣꯏꯁꯅꯥꯒ ꯊꯦꯝꯕꯨꯡꯒꯅ ꯃꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯊꯣꯏꯁꯅꯥꯒꯤ ꯃꯤꯡꯗ ꯄꯥꯜꯂꯝꯂꯦ ꯍꯥꯏꯅꯕ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯂꯥꯛꯄꯗ ꯌꯥꯝꯂꯕ ꯁꯦꯜꯁꯨ ꯄꯤꯔꯝꯃꯤ ꯈꯨꯂꯥꯛꯄꯗ ꯊꯣꯏꯅꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯏꯄꯥ ꯈꯨꯂꯥꯛꯄ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯔꯕꯒꯦ ꯈꯨꯂꯥꯛꯄꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯊꯣꯏꯅꯨ ꯏꯄꯥ ꯈꯨꯂꯥꯛꯄꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯄꯥꯕꯅ ꯍꯤꯡꯂꯤꯉꯩꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯅꯆꯦꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯜꯂꯝꯂꯦꯅꯦꯍꯦ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯦ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯏꯆꯦꯒꯤ ꯃꯤꯡꯗꯕꯨ ꯄꯥꯜꯂꯕꯁꯨ ꯑꯩꯒꯤ ꯃꯤꯡꯗꯕꯨ ꯄꯥꯜꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡꯒ ꯊꯣꯏꯁꯅꯥꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯊꯣꯏꯁꯅꯥꯅ ꯊꯣꯏꯅꯨ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯃꯄꯥꯟꯁꯤꯗ ꯇꯨꯝꯒꯗꯕꯅꯤ ꯀꯩꯒꯤꯅꯣ ꯏꯆꯦ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯇꯧꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯏꯆꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯅꯥꯎ ꯇꯧꯖꯒꯦ ꯅꯅꯥꯎꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯁꯅꯥꯒ ꯊꯦꯝꯕꯨꯡꯒꯅ ꯊꯣꯏꯅꯨꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ ꯆꯥꯛꯁꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯗꯦ ꯊꯣꯏꯁꯅꯥꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯅꯅꯕ ꯉꯥ ꯊꯣꯡꯂꯤ ꯉꯥꯗꯨ ꯊꯣꯡꯕ ꯂꯣꯏꯕꯒ ꯃꯇꯩ ꯃꯅꯥꯎ ꯆꯥꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯊꯕꯛ ꯇꯧꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯆꯦꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕ ꯌꯥꯔꯗ꯭ꯔꯥ ꯏꯆꯦ ꯊꯣꯏꯁꯅꯥꯅ ꯉꯔꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯄꯤꯖꯔꯝꯃꯤ ꯁꯤ ꯆꯥꯔꯒ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯐꯖꯅ ꯁꯦꯡꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯅꯥ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯊꯣꯏꯅꯨ ꯉꯔꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯅꯨꯄꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯣꯏꯅꯨꯁꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯊꯝꯈꯤꯁꯦ ꯍꯥꯏꯕꯅꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈ꯭ꯔꯁꯤ नुपा ऐसु खलीबनी थांथोख्रसिराना नुपी थांथोख्रसि चावा तिंगनबनी चेंगसु याम तांगा कांसिदा फरी नुपा थांथोख्रसि थोइनुदु थबक लोइदुना मागी कादा पोथागे हाइदुना चंगलकपगा थोइसनाना थोइनुबु कौरमी थोइनु थोइसनागी मनाक्ता लाक्लमी इचे कै हाइगे नंग हौजुमक युमसे थादोक्तुना चख्रो इचे अइने कै लानख्रगे हे नंगना लानबा लानदबा युमसिगी मपु अइनि नंगबु युमसिदा लेहनबा लेहनदबा अइगी अपामबनी हौजुमक युमसे थादोक्तुना चख्रो चलो थोइनुना मचेदा फना हाइजरबसो मचेना थोइनुगी वा ताबिरमदे थोइनु युम थादोक्तुना चटकिरमी थोइनु कप कपतुना लाकपना उमंग यौरक्लमी
नुमिसु तारमी थोइनु उ अमगी मखोंगदा कबली तंजा अदुदा कनागुंबा खरा वारी सानाबदु थोइनुना तारमी वारी सानारिबदु हुरानबनी हुरानबसिंदु असुमना वारी सानारमी अखोइना कोनुंगदगी हुरालक्लिबा सना लुपा मयामसे कोम अमा तौदुना मतम खरा थमलसे निंथौना थीबा लेपलबा मतमदा अमुक लौरसे नंगना हाइदुना फरनी सिगी हैनो पाम्बिसिगी मखोंग असिदा लोना थमलसे असुमना हुरानबसिंग अदुना कोम अमा तौदुना मखोइना हुरालक्पा सना लुपा मयाम अदो कोम अदुदा लोतुना थमलमे हुरानबसिंग अदुसु चटखिरमे नुमित अदुसु हौखि कोनुंगदगी सना लुपा मांगबगी निंथौ अदु मथा यामना सारमे निंथौना मंत्री लानमी असुक यामना लेबा मफम असिदा मतौ करमना हुरानबसिंग अदुना चंगदुना कोनुंग असिदा लेरिबा सना लुपा हुरानख्रिबनो इनिंथौ ननायना खनबदा हुरानबसिंग अदा इचम चंबा हुरानबा ओइरो लानमी सिंगदा अइना हंगबदा कना अमतसु लागबा उदे हाइना हाइ मंत्री हौजुमक लेबाक सिनबा थुंगना सगोल पाउजल चलो हुरानबसिंग अदु ताकबा ngamba मी अदुदा मना मथुम चाउना पीगनी हायो फगनी इनिंथौ ननाय लानमी सिंगदा हाइजगे असुमना निंथौना लानमी खरा लेबाक सिनबा थुंगना सगोल पाउजल चलहलमे थोइनुदु कोनुंगदा निंथौ उनबा लाक्लमे निंथौ थोइनुदा येंगदुना नुपी मचा नंगना निंथौ आइगा उनगे हाइना हाइरिबदी करी लेरे इनिंथौगी कोनुंगी हुरानखिबा सना लुपा सिंग अदो आई थमफम खंगजे निंथौ अदो ngakna नंगना मतौ करमना खंगलिबा थोइनुना ngarang ahing thokiba pumba निंथौदा लिरमे नुपी मचा हुरानबसिंग अदुना सना लुपा लोतुना थम्मा मफम अदुदा हौजिक मक्जसे असुमना थोइनुना सना लुपा लोतुना थमलिबा मफम अदुदा निंथौबु पुरक्लमे हुरानबसिंग अदुना सना फुमलंबा कोम अदु कोतुना येंगबदा मांकिबा सना मयाम अदु लैरमे निंथौ अदु यामना हराउरमे निंथौना थोइनुदा नुपी मचा नंगी अपामबदो निंथौ अइंगोंदा हायो नंगी अपाम खुदिंगमक निंथौ अइना पीगनी इनिंथौ आई कैसु पामजदे निंथौ थोइनुगी मबुकचल सेंगबा अदु उबदा असुमना हाइरई नुपी मचा नंगी बुकचल सेंगबा असि उबदा निंथौ अइ पेले हौजिकी मतम असिदा नहा कुंबिदि अतांगबिनी अदुना नंगबु अइगी इचा राजकुमारगा लुहोंगबिरगे हाइना अइना खले नंगी अपामबसु हायो थोइनुसु निंथौना हाइरिबदुदा यारमने निंथौना नुमित अफबा मै येंगदुना थोइनुगा राजकुमारगा लुहोंगबिरमे थोइनु कोनुंगदा नुंगाइना लेखिरमे अदुगा सोमदा थेमुंगा थोइसनागदु लैरिबा लंथुम मयामदु काय कायदुना चारकपना लंथुम अमता लैत्रे मखोय अनिदु लैफम लैत्रदुना थेमुंगी मयुमदा लाक्लमे अदुबो सकिना मखोय अनिबु युम अदुदा लेहलमदे थोइसनागा थेमुंगादु मखोय अनिना तौरुबा फत्तबसिंग अदुना मरम ओइरगा कना अमतना नुसिबिरमदे मखोय अनिदु चादबना कंगदुना सिरमे